Delhida Manipur dagi nupi macha ama yauna North East ki miyoi ani recent attack chathakre former CMAN Birenna condemn tawkhre Delhi police na FIR lokhatkre Arunachal Pradesh ki nupi macha ahum Delhida jat Kanglup Naiba MAONGDA miyoi kharana tathi tawaina tawbugi thawong sing chathakhiba thawongga mari lainana achauba wathok ama lairingai charakta ngarang nomaijing numit ke numidang wairamda Manipur dagi chahi nauriba nupi macha ama amasung Assam dagi transgender ama New Delhi gi Malbia Nagarda miyoi kharana jat Kanglup Naiba MAONGDA tathi tawaina tawbugi thawong sing chathakre Aromda North East ki miyoi singda tathi tawaina tawbugi thawong ke chathaba asida laegi chief minister Conrad Changna amasung Manipur gi former CMN Biren anina yamna kanna yaningdaba phongdokre loinana maral leiba miyoi sing adu ain gi matung ina faduna matik chaba dandi pinabadabi tawkhre Thaudok adu ngarang New Delhi gi Circuit District ki Court Complex maya gi park amada victim ani adu walking chatingaida naha kambu amana tabada nungai tabat jat Kanglup Naiba MAONGDA tathi tawaina tawbugi thawong sing adu chatharkhibani sing aduna chatharkhiba thawong sing aduda victim nupi aduna yaningdaba phongdok lubadagi accused sing aduna makhoibu phajadaba wangang wata sijinnaduna chai thangba petina kanba kin Thinbiba Yaona pu chaibagi thawong sing chatharkhibani asigi matangda Delhi police ki official statement amana hairibana soklaba victim nupi adu Sabdarjung hospital da pukhattuna medical treatment tathagi adubu mahaki hakchang khudong thiningai oidre thaudok adugi matangda Delhi police na investigation chathaba hore maral leiba miyoi sing adu faduna matik chaba dandi pigani hairi Delhida Manipur amasung Assam dagi miyoi ani jat Kanglup Naiba MAONGDA ngarang miyoi kharana phu chaibagi thawong chathakibadu former chief minister N Birenna akanma MAONGDA condemn tawkhre asigumba Kanglup Naiba amasung hingsa gi thaudok asi yaba ngamloi aikhoi gi society asida asigumba thaudok asi thohalloidabani eski miyoi singbu masada safe oire haina khalanna bahotnabaga loinana ikai khumnagadabani Thaudok aduda chenarib singi mathakta akanba action lakhotgadabani haina Union Home Minister amasung MO gi mijing chingsilli hairi former CMN Birenna thaudok asigi matangda mari leinaba singi akanba mijing changnaba taksin khibagi matung ina Delhi police ki maikeidagi former CM asida tharakhiba warol amada thaudok adugi matangda logi leiriba chanaba section singi makhada criminal case ama register tawre Delhi police team gi maikeidagi victim sing aduga toina paw phaunari amasung mathau taba tembang sing piri thaudok aduda senariba maral leiba miyoi sing adu athubada masak khandoknaba amasung phanabagi damakta tongan ba team kya deploy tawkhre thaudok aduda senariba khudimak akanba action logani hairi marak sida Delhi police na thaudok aduda chenaba juvenile ama fare atai chenaba sing adusu athubada phaba ngamlagani hairi Amaromda Meghalaya ki chief minister Conrad Samana thaudok adubu akanma MAONGDA condemn tawraduna thaudok aduda chenarib singi mathakta mari leinaba authority na chapchaba action lokhatkadabani hairi NSCN IM amadi JDF ani gi marakta akanma MAONGDA khut thoknakhre ngasi ayuk lona thingkhraba lalolup ani NSCN IM amasung JDF ki marakta akanma MAONGDA nongmei kapnakhre hairi Nongmei Kapnaba thaudok asi Tamenglong district ki Audaijang village ki mafam singda lalolup anina akanma MAONGDA nongmei kapnakhibani hairi press na phangba paw amagi matung ina lalolup anina khutthoknakhiba du chawrakna ngasi ayuk ba pung manga makhairum tarakpa matamdagi horkhibani nakal anigi marakta khutthoknakhiba adu chawrakna pung amarom oikhi hairi khutthoknabagi thaudok aduda lalolup anigi marakta kaya yamna asoapan amadi misi mina yaukibagi haibagi paudi haujik phawbagi oina phangba ngamdana leiri pam aduda leiriba khunja sing lalolup anina pung amarom nongmei kapnaba aduda mipainaba poknaduna safagadaba mafam singda chenaba suyawnaki haujik sumafam aduda makhatana lalolup nigi marakta khutthoknarakpa yabagi phibam leibana khunja sing mipaiba kaya poknari hairi pung nifuganipan phawbagi manungda Caesar Hospital total shutdown tawgadabani haina KCPPWG na thadorpa cherol amana khangalakli pung nipan phawgi manungda Caesar Hospital total shutdown tawgadabani haina KCPPWG
MC Unification की PRO चिंखै nganbana thadorpa cherol amana hairi cherol asina hai khunai ama chawkhatpada education health agriculture haibasi khwaidagi mathau tai iramdam asi manaba afaba khunai ama puraknabagidamak party na chahi taret lantheng naduna lakli mirol kaya chakre mirol kaya horagli haujik north east ki lairiba state singa yengnabada lamdam si khwaidagi tangdu laita daba state amau eri amadi missing hantarakpana maram oiraga public emergency thoktuna achawa waba lamdam asida mayoknari iramdam sida lairiba nupa nupi anida angang pokpa thingnaba adopsi tawduna amadi food poisoning gi tongan ba policy chathaduna furup asi mutkinaba india laingakna maikhoigi proxy war kanglai pak miam da chathari asigumba tangkak asida health department ki lairiba doctor singna mathau kawthokpa haibasi achomba nate jang kaijing da bakhunai ama oihanbada iramdam asida lairiba doctor singna lawgadaba thodang karino khanthabagi matam oire hujing manipur da private hospital saugri yungbugum linkhatle masi miyam butengbang na bawakhalonda linkhatpa nate gines ki wakhalonda lengak ki doctor singna linkhalakpa ngaktani haibasi pumnamakna khangnarba ngaktani uriba thong asi thawai kannaba nate thawai lalon bani asigumba miyam gi yeknabasing asi party na kaidamungda yengduna leithokpa ngamloi manipur da leidiba lengak ki doctor singna private hospital da anaba refer tawbagi maram karino refer tawriba doctor masa private hospital da laklaga anaba amuk yengdiba asingak tabangamde aikhoina mamang thaktagi khanglai madudi sor hondraba anaba bu ICU da thamlaga sel lobugi hainabi asi maitai langol da leiba seja hospital gi authority singna thadok kadabani amchadana miyam dagi layengbagi namada sel lobu khudak ta lep kadabani seja hospital asi pung nifu nipan phawgi manungda total shutdown tawgadabani mari leinaba hospital authority tersing lupta nimit mangani gi manungda changjar kadabani karigumba party na haibada thawaidravadi charak pigani madi rims jenems ki doctor singnasu leba ki tangdu laita daba irang asigi yenglaga mathau ningthina pangthokadabani hainasu cherol asina makha tarakli ki MLA tarukna virtual motta assembly mifam saruk yakhre deputy chief minister nemsa ki genjauna MLA taruk virtual motta saruk yaraduna taranthoi suba manipur legislative assembly gi sitting taret laigada budget mifam ngasidagi haukre house ki luchingba chief minister yumnam khamchana senba chahi lising ani kunga taret ki budget estimate puthokre tha asigi taret phawba chathagadaba budget mifam asigi ngasi ahuba numita bharat ki prime minister oiramba Manmohan Singh yauna manipur legislative assembly ki member oiramba MLA amadi assembly secretariat ki office sing yauna punna laikhidraba miyoi taraga manga gi mafamda kai kumnaba utki loinana laikhidraba singi mafamda chief minister yumnam khamsana anba oina obituary report house ta thamki masigi tungda opposition gi maikaidagi congress ki MLA okram ibobi MLA Mega Chandra yauna MLA singna laikhidraba member amadi official singi obituary report thamduna makoina loramba thodang sing thabagi wapam house ta phongdokhi ai MLA kharasu obituary reference pibada su yakhi kuki MLA sing virtual mode saruk yabagi ayaba pibinaba ngasi house ki mifam horpada house ki leader chief minister yumnam khamchana speaker ti aisaitabata ayaba pibinaba pung chingchin ki speaker na house ki member sing dagi ayaba lawrba tungda kuki MLA sing virtual mode saruk yakhi ba MLA sing adudi kangpokpi SC MLA lenga asigi deputy chief minister nemsa kipgen tipaimuk SC MLA nursarlung sanati saikul SC MLA kimnyo hawkip Jurachampur SC MLA LM Kokti SC MLA Hawkholet Kipzen Amadi Henglep SC Ledjamang Hawkipni Nopal SC Lepau Hawkip Kot SC MLA Paulilan Hawkip Amadi Singhat SC MLA Jinun Luan Thangdi virtual motasaruk yakhide adubu MLA Lepau Hawkipti tha asigi mapandagi tarataret phawba Suti pibi na bahajar ki wapam house ki leader na speaker dalan chatki loinana house na ayaba pikhi adubu atopa MLA ahungi oinadi kari maramgi assembly mifam asi yauki dabano haibagi chapchaba khangba ngamdri ngasigi assembly budget mifam asigi makha tarakpa oina
Chief Minister Yumnam Khamchana handak chahi gi Business Advisory Committee gi report Supplementary Demand for Grants lising ani kunga manga kunga taruk amadi Satliba Sanba chahi lising ani kunga taruk kunga tarak ki budget estimate chu finance in charge oilba Chief Minister Khamchana house ta puthoki Aroiba oina mamang tha February mangada governor na pikhiba address thagat pagi motion naba home minister Konthaujam Govindas na motion muk tawki amadi deputy chief minister Losi Dikhona second tawki